ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯦꯜꯂꯒ ꯂꯥꯛꯈꯤꯕ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤ ꯑꯗꯨ ꯌꯣꯛꯈꯠꯂꯕ ꯃꯇꯝꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ UNLFꯀꯤ ꯆꯦꯌꯔꯃꯦꯟ RK ꯃꯦꯘꯦꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯀꯦꯔꯦꯛꯇꯔ ꯌꯥꯎꯗ꯭ꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯗꯨ ꯃꯥꯡꯊꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣ ꯅꯕꯀꯤꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯛꯂꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯦꯜꯂꯒ ꯂꯥꯛꯈꯤꯕ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯅꯥꯠ ꯆꯠꯅꯕꯤ ꯑꯃꯗꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯃꯇꯤꯡ ꯑꯗꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯇꯉꯥꯏꯐꯗꯦ꯫ ꯃꯁꯤ ꯌꯣꯛꯈꯠꯂꯕꯇ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ UNLFꯀꯤ ꯆꯦꯌꯔꯃꯦꯟ ꯅꯤꯡꯊꯦꯝꯆꯥ ꯁꯅꯥꯌꯥꯏꯃ ꯑꯦꯂꯤꯌꯥꯁ RK ꯃꯦꯘꯦꯅ ꯀ꯭ꯋꯥꯁꯤꯐꯥꯏ ꯃꯃꯥꯡ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯖꯦꯟꯠ ꯀꯟꯐ꯭ꯂꯤꯛ ꯑꯦꯟ ꯗ ꯀꯃꯟ ꯄꯤꯄꯜ ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀ꯭ꯋꯥꯁꯤꯐꯥꯏ ꯌꯨꯠ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KYVOꯒꯤ 94 ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝꯗ ꯍꯥꯏꯈ꯭ꯔꯦ꯫ ꯃꯦꯘꯦꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯅ ꯅꯨꯡꯒꯤ ꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯇꯨꯅ ꯐꯨꯔꯨꯞꯀꯤ ꯂꯤꯆꯠ ꯁꯣꯟꯊꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯣꯛꯈꯠꯄ ꯆꯪꯏ꯫ ꯈꯨꯟꯅꯥꯏ ꯑꯃ ꯆꯥꯎꯈꯠꯍꯟꯕ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯑꯣꯏꯕꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ꯫ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯀꯥꯏꯍꯟꯗꯅ ꯊꯝꯂꯛꯄ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯍꯧꯅ ꯂꯣꯟꯆꯠꯁꯤꯡꯕꯨ ꯀꯥꯏꯍꯟꯗꯅ ꯌꯣꯛꯈꯠꯇꯨꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯃꯁꯛ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯗꯨꯅ ꯐꯨꯔꯨꯞꯀꯤ ꯂꯤꯆꯠ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯤꯡ ꯌꯣꯛꯈꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ ꯆꯪꯏ ꯍꯥꯏꯈꯤ꯫ ngasi oiba lepak ki phibam national identity si mami samjalai sonthare madun maram oiga akoi nongi pangal si kamaina hitchar ko phemere aduga madu chitheng aduna akoi national character furup ki oiba lichat mating masida sondar pagi yamthar pagi wahum se sana civilization amagi concept for cultural sector mayamama asle koi yokhat ba mahang na thamba amadi akoi khunai si hona longset mamal jamlaba khunai si tasin khomjin da thamakwa ngasi koi na thengari ba akoi da singare ba do ba sapu singase ngasi ma lo tam da akoi proof ki character national character amadi national identity proof ki sakam se masi yang raw na ma pa kan da ba Sekwari moro wahom ne haisi me ade thamdene Tharo madura saruk yakiba hanagi chief secretary oinam nabakishona makhatana national identity amadi national character na khunai amagi yumphamne hairiba pochang ani asi sotharaklaba yaruktrabadi khunai adu mangtharakani marai chaitharakani hauzik paliba lengak asida hairiba singasi amata yaudre maduna lengak pangamdabadagi hauzik manipur aruba phibam amada leiriba shini PR gi mamangda palamba biren na luchingba lengak asina lengak pahaitre haiduna president na lengak role paisinduna lengak liba asida manipur miyamna thajab leite maramaduna aikoina mihut khanba matamda afaba mating leiba lengak lol haigadaba mihut khanbagi matam oire haike lebang ngapse ayong badaraga ni khoi manipur gi hoji irang se ngasi sahi ani makai yong musi yorong oi manipur gi lengak se Constitution piriba niyong matome na leba nga pangandre aduna magkhoji president rulna center na leba nga pasi paishin na ni ara mai paishin ni matam to leramba February 2025 da leramba BJP ki sarkar leba nga pa haitre noi to ana president rule thamni masido kari signal bo lege masi idra nai ra bane hari ba aina hai ba wana te hari ba leba nga pangam gada wa mi leba nga pangam gada wa leba ki damakta mathau na nai ba mi ekoi thagasi hai na ai mai to appeal to janingi leba ko ing tapna chau khat ko ba me ta ga ti ai khoi ki leader sing aphama leader hai sing leader leba nga ko hi ba leader lei ye bise darkar ho ya se me Tharamadda qualify khungangi class 10 amadi 12 ta makok thonglakhraba mairoi sing medical students sing amadi qualify dagi hogalakliba national ki thakta mana phanglakpa ngamkhraba sanaroi singda lengyan certificate memento amadi selgi mana sing piduna pungning thagot khe
Awad apa leita lairana wakal puba ngamlaktabadagi sajiwa relief camp laiba mioi amasu masa mathanta thauri yanduna sijakre laikhidraba mioi adudi konsam bhume chahini futaruk apokpa konsam budi sadu yang khumandagi ni hari mahak ngarang thelpung taruk makhairom tabada thokibadagi thiba khangdana lereklaba tungda numidang pung nipalom tabada relief camp adugi maningda hoba boroi pambi amada thauri yanduna siramkhibani hari asiba hakchang jenims mokta postmortem tawbagi pukhalakpada yaurakhiba relief camp laiba mi amana laikhidraba konsam bhume asi mahaki nupiga punna sek suminaba misak amani adubu masa ngamlaktabdagi thabak suba ngamdana leirakpa puirakpana imung manunggi awatpana henjilakpana awabana helakpadagi masa mathanta sibagi fireb asi lobu oigani maramaduna asigumba thawdosi relief camp kayada thokre makhata nasu tholakloi haiba ngamde hojik relief camp ta leiriba phibam asina asigumba thawdoksing asi makhata na thoktanaba manipur lengaki maikaidagi mieng changbiu ngarang laikhidraba Bumegi, Mimana Drabi Machanupi, Amadi, Children Home the Lady Ba, Machanupa, Amadi Mahaki, Luina Bina, or Hogadaba film a seat, Lengak Naming, Changbiu Hari. Narangi Kankangodana, Agi Senupa, Ichigi Masama, Toria Laga, Lagidre, see Yam no Itaba Todo Amani, Carino Avada, I really came to live with Yam no Wabagi, Samisama, Pangmugimara Moidana, Akoi Sigumba, Ishaitan the Susato, Masama Sagi. No itabagi maramona laibagi laitabagi maruoina sigi maramdagi oina yamna wabana yumda changan ngani haina ju haibiraga changan buju changan bitrida changan re aduna yamna sigumba awabagi thodowa thokse thokre tungda thoi haibagi maramju leite adu khogi huji laibiriba manipur sarkar amadi pyar laibiriba jingna amutang khoi sajiwa rally camp amadi manipur da lairiba rally camp khudimako amutang Yangsen bio natraga akoi isa gi lamdamda hanjannaba thabak paikhat piyo haina akoi press ki media gi thongda ningsing jeri haina thamjere Thobal District ki Hairo Kaithil Dalaiba Social, Cultural, Education and Sports Development Organization says dogi nifumanga suba mapok numit thawram ngasi Hairo Bazar gi Kaithil sangda pangthokre ngasi ki thoram aduda Thobal Jilla Parishad ki member M Rasmani Hairok Municipal Council gi Vice Chairperson TS Birjit amasung Hairok Part 2 GP gi Chairperson TS Premjit na maru oiba miyoising oike thoram aduga mari lenana M Rasmani na Laikai amagi club na loriba thawdang asi yamna maru oi mafam ayambada club ki thabak thoramda thau puriba khaktada inthokpagi chatnabi ama hek ubasi khara semdok minasi Laikai amagi club amadi Hairok apunba club na loriba thawdang kaya busu thagatba phungdokhe ngasi ki thoram aduga mari lenana handak pangthokhiba kosemna loba exam da Hairok tagi 19 position da yaurokhiba Laishram Dinku amadi Hairok tagi mark wangna phanglaba mairoi 13 da club ki maikai dagi khudol pikhe amadi bosemna loba exam da Hairok Circle gi oina mark wang na phanglaba mahiroi 13 dasu mana mathum kaya ama pikhe makhata na club ki maikai dagi club asigi kho sanaroi 15 mukna sanaroi mapan amadi coach ani dasu mana mathum pikhe ngasigi thoramadu da Hairok apunba club ki president Wahengbam Jiban amadi Hairok ki masak naiba mioi kya su sarugya khe Manipur Hawker Association na Sinduna Nifu Mariak Suba Hawker Day Celebration ngase Manipur Press Club ta pangthokre thoramadu da Manipur People's Party ki President S Brozen Manipur Hawker Association ki President Waikom Ajit Editors Guild Manipur ki President Khogendra Khomdram Amju ki President Asem Bhaktana athoiba mithungne sing oike thorangamari leinana Hawker gi sinfamda leiramba laikhidraba Hawker singi photo da miyamna hai leikatuna ikai khumna butke thoramadu da Manipur gi tongan famda Laiba Kabarian Tokpagi Senfamda, Tabak Toriba Singsu Sarukyake, Kabarian Tokpagi Senfamda, Queen Tabak Toram Laba, Hausikna, Ahal Oibadagi, Kabarian Tokpagi Tabak Tobangam Draba, Mio Singda Association, Pensin Senfam Singsu Yentoke, Manipur Hawker Association President Waikom Ajitna, Manipur Gimiam da E Pau Yohanbat Media Housing Asi Yamna Mapung Pare Haina Kalle, Adubu Yamna Nungai Tabadi, Manipur Lengaki Makada Lady Tongan ba Department Sing Asidi, Miang Yaifana Batabak Tobangam De, Lambi Aduki matik fatre ising phangdabagi awaba ana layangi kudong chadaba mai masingi lamda awat pa kaya mayok nari mediana chakotliba asigumna lairiba department singa sisu hena mathok to honingi amaromda Hawker Association gi thomi singna ahing nungthil khaidana khang bakan baga loinana miyamda pause yoholiba si thagatli pause yenbagi thabak tawba haibasi kanagumba amana khudakta hekta tawba ngamba natte haike Miam da Manipuri mapang kudimakta ipau yin thokba amadi miam gi mitna kongsingan ba sidi akoi mapung phare haibase koi
खंजई अखोगी नुसिजरबा अखोगी एसोसिएशन सिगी मणिपुर हॉकी एसोसिएशन की थौमिसिंग लोयना मेंबर सिंगसे सेंगना मखुई सिदी मिथाना पिदबा यामनासु तोनबो इनसु उपिबा अदुबु तौरीबा सिंफमसिददी को हेक्ता मी अमना हेक्ता संगगा हेक्ता सिंफमसि तौबा ngamdaba अदुबा पोर अमनेबा अइना पामजबदी अखोगी पावगी सिदी यामना मपुंग फारे अदुबु अवाटपा इसिंगी वाटलगना PhD डिपार्टमेंट इसिंग इसाउ लेरिबसिंगचिना वाटर रिसोर्स अदुगा लंबी थोंग फत्रिबा सिंग सिना अखोगी PWD लोयना एजुकेशन सेक्टर सिउ मयाम से अखोगी मीडिया दा असुमाइना चाखटपदौना मखोइसिंगसुने मागी डिपार्टमेंट सिंगजे PhD सु इसिंगी वाटरना होनबिबा अदुगा लंबी थोंगसु PWD की मथौ फजन पांगथोक्तना लंबी थोंगसे हेक्ता फनब होनबिबा मखोइना पाइबा डिपार्टमेंट सिंगसे यामना विल लेना मथौ फजन पांगथोकनिंगबगी अपामबसे अखोई पर्सनल अमोइना आई थमजनिंगी GI film Joy Chandran present tauba LC Rocky Maitaina story amde screenplay tauba IS Gurungna direction pigadaba Manipur feature film Loktak Pat ki liligi ngasi yaifa thongni thoram Manipur Press Club ta pangthokre thoram aduda NPP gi ITN frontal gi General Secretary Laitonjam Jayananda legendary filmmaker L Surjakanta Sharma miyangi thabak tawriba pebam Sandhyarani na athaiba mithungna sing oike Film asida Ithoi Jiteshwari Dayananda Premjit Surjit Mangol Khoirom Loya Amadi Ratan Saktam Langani NPP gi ITN frontal gi General Secretary Laitonjam Dayanandana Naungna Putokadawriba film Manipuri feature film Loktak Pat ki Lili Hairibasi Hauziki Matamga Yamna Chunaba National Integration da Sauna Sapu Pigani Khali film asi Manipur Miyamna Pamba film ama oigani Hauzik Maliam da IT asi Yamna Saukalakpana Manipur feature film singasi IT gi Pampak ama Thamhaningi Madu oirabadi film asi miyamna pamna yengnagani haike film ji gi matangda aigi oiba mot ai thudongna yamna khangba haiba nachati tawudabu tu chungba phawba situation ama yawi masigi film puthokadori bise masi matam ga yamna chunaba aigoi gi maduda nasai gi film masina puriba idea si nunggi oiba idea si aigi oiba miyengda perspective ta akoigi national integration gi area ama song u phangje aduga maduda akoigi Manipur as a nation state ko and masigi film jina piningi ba nunggi oiba adugumba message to Manipur miyam ama chung malim gi miyam da uba phanganba haibasi ai tarai banate Manipur gi hojik dai ba artist sing na unu machin tung dai ba artist sing na mogi dai ba talent ama chung filmmaker sing gi dai ba talent masi akoi angakpani aduna soidana afaba film ama miyamna pamna film oyakani habagi thajabdo thamjeri Ethno Heritage Council Herikona Blood Center Jenims ka khusam naraga Yalomi Furup Singda kathoklaba I haina mingthonba awareness kam voluntary blood donation camp 2025 amang ase Blood Center Jenims ta volunteer kuntraromna saruk yaduna pangthokre Voluntary blood donation camp asi pangthokpaga mari lenana Herikon gi Education and Research Cell gi Secretary S Devdattana Singtam ani da kundaminari ba yellow furup singi marakta emotional integrity ama sagatuna awa ana tarakpada igi mathau tarakpada mateng pangnabagi pandamda sei khudingi calendar program oina pangthoktuna lakpa yellow mi furup singda kathoklaba igi thoram asigi makhada chahi asigi oina rims da blood donation camp ama pangthokraba matung ngasi Jenims ki oina di pangthokliba blood donation camp machina anirk subani makhata na su EP bagi thoram asi adumak chathaki gani haike Yellow fruit the Katokjava E. Haina, when a Minton Jaraga, Sinjari Basi, Hunter Kiziga, Taraga, Jenimski, and Anyok Shubani, Harry programs, calendar program, when I Quagi Herikongi, Sataza program, Gimanumsiana Tokjavani, Mi Kuntramu, Pibagi Panam Tami, Masigi, Equina Pangtokjariba, E. Pibagi, Tawamashi, Equina, Herikona, Manipuri Jingtam, Anishat Kunda Minariba, Yellow fruit sing, Asigi, Marakta, Akogi, emotional integrity, Ama, Sagatnabgi Damakta, Awana Taraba. E darkar le kumatam yellow group sing sigi marakta akoina mating pangna bidamakta sinjab program matam amada akoina akoigi EP thokpasi misam praja singi marakta aki bo moina khanna mi tongan ba aran ma thajana ba haitare adubu akoina masigi awareness si mamang dagi biduna lakhibasi akoigi EP ba matamda akoida mangjab leite masina kanagum basingi thawai akoina kanba nguduribani isi akoina pidraga su matham masam tan automatically adum mangi do bole isina akoina Sumaina blood bank sing the donate toroga akoigi mi gi pusi kanbagi thabasi akoina aware oina bidamakta oina sinjaban
Thong sabagi thabak loidringayda department official amadi contractor sing manaraga sel ayamba loktoklaga thabak suba lepkhre hairi masigi matangda vigilance ta wakalagani haina joint youth development committee mayang Imphal Maitai Pangal president Chesham Achobana section wa thamnakli Hiramasigamari Lenana Bengal Youth Development Association ge office ta pangthokpa pawmisinga unaba amada Achobana makataraduna mayang Imphal assembly constituency gi Bengal lokok amadi wabagai constituency gi haibong makhong khul mapagi Imphal Turel mathakta PMGSY scheme gi makhada saba horumlaga lepkhraba Belly Bridge asi chahi asigi me kuntra fawada loishingani haina mari leinaba engineer amadi contractor singna thajaba piram khibane adubu thong asi saba loishinbagi piriba matam asi da loishindana thong sabagi thabak pumba lepkhre Iramasigi matangda committee gi maikaidagi RTI tharuba matamdadi lupa crore ahunga lakh kunrom changadaba thong asi hauji fawada lupa crore aniga lakh yankai hena department official amadi contractor sing manaraga lokthokre haiba adu khangbangamle maramasina asigumba sel loktholaga thabak sudriba official amadi contractor singi mathakta mathau taba action lokhatnaba committee gi maikaidagi vigilance department ta wak lagani Iramasida lenga kimari leinaba singna akanba miyeng changduna maikai asongi amata ngairaba thong asibu athuba matamda loishinaba mathau taba thabak sing lokhatlu committee gi maikaidagi handak thakiba RTI aduda segmaijindagi maibam fawada sakhiba tongan ba Valley Bridge sing asidasu project ta yaurakhiba sabagi guideline aduga khenaba yaure maramasina hiramasida lenga kimari leinaba singnasu miyeng changduna Mang Imphal area gi akoibada leiriba naungna sariba thong sing asi quality leina sahanba amadi matam chana sanganaba pautak pigadabani haike thong sigi lokthokriba paisa sing sigi matang de koi vigilance da case ama restart tawragani adu sitnatana atoba thawal gi block area da paiba thabuk sing si magi drawing da leigadaba niyom sing leram davida pura finishing pithoga paisa ga completion report pithoki basu yauri adu karmaina sangadriba thong ama hayal hangunda leiriba bridge thangnaba santhenga phaunaba bridge asi completion report kamai pirino paisa loina kamai pithoino Ketrigau nupi lamjing lupna sinduna u thabagi thorom ama naharup makapad iko rot pangthokre Ketrigau gi tongan ba famdagi lakpa nupi cham henbana saba yaba uhi panba pambi sing thakiba aduda saruk yakhiba Dr. CS Silaramanina thabak khudingmak mama oibi singna haudoktuna tungi mirol kalamdaba yade mausai khal kaihandana thamnaba umang kokthokpa sing pat turel manganaba hotnaba chumde environment kansi tungi mirol kalhosi haike tungda hanagi upa adaksha Ketri Tamana ngasi upambi ama tharamba haiba asina tungi mirol gi punsi kalambani mausagi khal kairakpana thokalakliba awaba singa sina nomadi yamna sathiba phibam amada laklakani haibasi yamna chawna chingnare malengi oina hongrakliba asi khangsinadana leirabadi khudongthiba asi aikoi khudingda mayoknagani maramaduna u thasi u hingansi haiba thoromasi leptana makha tana sangsinsi haike Kumbi sigi manung chanba wangu samusang litan makhong taba hairaka khangnaba meter chamarom sangadaba lambi asi yamna phattabagi matangda social media da thagatuna viral oirakpadagi kumbi sigi MLAS Premchandra masa mafam aduda chatuna yangsinkhre social media da thagatluba mioi amadi laikai adugi club ki luchingba kayaga su unaduna wakal taminakre hari lambi adugi matangda su marlainaba SDC kumbi da su khanganduna lambi adugi nakyata tariba yumsing adugi chap saba demarcation tongnabasu MLA na khudakta khangankre lambi adugi matangda MLAS Premchandrana hairiba lambi asi kayarak hanna semkhre nong hek tabaga lambi phatribasi lam khara kathoknaraga drain hapsi haiba matamda lambi asigi mapanda tariba yum khara asina lambi badi lairadana uwa ama anikak sokpada yaraktaba kaya ama thokre drain haptabana lambi asi nong hek tabaga ising thumjillaga leibana lambi asi yamna kudong chadaba oirakpane lambi sembada politics hekta changnarakpa kaya asina ngasiri development tawbada thintahanbani haike sigi se khongban tawgeji se noi kalam kangul sam sure noi sa yimi jing nangna bo se baram de khongban lam tawro de sing noi bisina bina khongban lam tawro si drelma drelam tawro mutung da payep to som da thadab lekhang dia som da thadab yimi isi de se pol di sigi pose sok tawle nang wa me an jan tate se lambi de mo se ka de phani se ho pera sa ro da noi si ya dre si pa ka sang si siang gore mo dre lo a si khongban lam da ya da je si ya me kala me an pam da phona ka da ji khol gare se ho ji ka si ka shuru karo ya mo de le nang ji thado ke dum ta pe ani ji so na kanda kuthara ni singam re ni no si nang la am se dum kuthane wa pai le ro lambi ji niom tumna dre num tumna pi dre di ade noi ru khana ga dong ne wa se bo emere la ga su chan khana ba ya ra ba ane le social media mutung mutung thagale
ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯑꯃꯤꯟ ꯅꯨꯡꯒꯤ ꯐꯥꯔꯒ ꯁꯤ ꯋꯥꯡꯉꯨ ꯁꯦꯂꯣꯡꯈꯣꯡꯗꯀꯣ ꯂꯤꯇꯥꯟ ꯃꯈꯣꯡꯒꯤ ꯑꯉꯥꯡ ꯁꯤ ꯂꯝꯁꯤ ꯑꯃꯨꯛꯇ ꯑꯗꯨ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯕꯤꯌꯔ ꯔꯣꯗ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯏꯊꯥꯏ ꯕꯦꯔꯦꯖꯇꯒꯤꯅ ꯋꯥꯡꯉꯨ ꯄꯥꯔꯀꯤꯡ ꯇꯥꯕ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨꯒꯤ ꯃꯦꯞꯇꯨꯝꯇꯪ ꯄꯥꯏꯔꯒ ꯁꯤ ꯑꯃꯨꯛꯇ ꯍꯌꯦꯡ ꯁꯤꯜꯂꯣ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨꯅꯤ ꯊꯧꯕꯥꯜ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯁ꯭ꯔꯝ ꯔꯥꯃꯦꯁꯣꯔ ꯑꯃꯗꯤ ꯂꯥꯏꯁ꯭ꯔꯝ ꯅꯤꯔꯃꯂꯥ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯅꯤꯔꯥ ꯂꯥꯏꯁ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯑꯦꯇꯦꯝꯞꯇ ꯅꯤꯠ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯔꯦꯡꯛ 129,990ꯗ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ 4th ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯑꯣꯏꯔꯛꯄꯕꯨ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯊꯧꯕꯥꯜ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯄꯨꯝꯕꯒꯤ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯑꯄꯨꯟꯕ ꯁꯦꯝꯒꯠ ꯁꯥꯒꯠꯂꯨꯞ KASSLꯅ ꯅꯤꯔꯥ ꯂꯥꯏꯁ꯭ꯔꯝꯕꯨ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈ꯭ꯔꯦ꯫ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯏꯕꯨꯗꯧ ꯈꯝꯂꯥꯡꯕꯒꯤ ꯂꯥꯏꯀꯣꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯅꯕ ꯏꯕꯨꯗꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯃꯐꯝꯗ ꯄꯨꯟꯅ ꯊꯧꯅꯤꯃꯤꯟꯅꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕꯒꯤꯗꯃꯛ ꯄꯨꯝꯅꯃꯛꯄꯨ KASSLꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯡꯊꯧꯖꯝ ꯇꯤꯀꯦꯟꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛꯇꯪ ꯂꯧꯖꯔꯤ꯫ ꯗꯗꯥ! 이메마 끼가노 아즈르 탐모 시기 염세 넥스트 TMT나 잭슨나 락실러가 탐거버니네 다다 랑세 주하라 하버가 아무도 끼들보 ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯅ ꯃꯆꯜꯕꯨ ꯉꯥꯛꯁꯟꯕꯒꯨꯝ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗꯕꯗꯒꯤ ꯍꯦꯛꯁꯇꯦꯛ TMTꯅ ꯉꯥꯛ ꯁꯦꯜꯂꯤ꯫ ꯍꯦꯛꯁꯇꯦꯛ TMT ꯖꯣꯍꯔ ꯍꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯁꯦꯝꯕꯅꯤ꯫ ꯖꯔꯃꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕꯅ ꯀꯪꯀ꯭ꯔꯤꯠꯀ ꯇꯣꯛꯅ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯍꯦꯛꯁꯇꯦꯛ TMT Strength is in the grip. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ꯫ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ꯫ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ꯫ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ꯫ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ꯫ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ? ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ, ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ, ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ, ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ꯫ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ꯫ Jolip 100% natural syrup and capsule. Shija Breast and Thyroid Clinic, Shija Hospitals na lagliba August ki tarik 15 kuntra fauba free breast and thyroid cancer screening camp ama pangthok chagadauri. Mammogram amasung mari lainaba investigation da 20% concession loinana procedures da 15% concession gi khudongchaba pizari. Breast and thyroid ka mari lainaba hakchang gi nuaitaba leibiragadi khudongchaba silobiho akupa marol gi damag Shija Hospitals sa pau phobiro. Break ki matungda mayabu taram nokchari makataba pauda Poirei Leimarol Meira Paibi Apunba Manipurgi Nifurak Suba Foundation Degi Thauram GM Hall Infalda Pangthukre Tharam adugi manung chana Poirei Leimarol Meira Paibi Apunba Manipurgi Maru Oiba Thomi Oiduna Lebaki Damakta Katokraba Laikhidraba Ima Singi Famda Minute Ani Tumina Leptuna Ikai Kunabot Ke Tongan Tongan Ba Ima Meira Paibi Singi Ima Singda Chamba Kudol Tamduna Ikai Kunabasot Ke Tharam aduga Mari Lenana All Manipur United Club Organization Amukogi President Nando Luwangna Manipur da Meira Paibi Singi Marakta Lingjel Manadaba Karishu Leite ngasi maksu Ima Meira Paibi Singi Phazaraba Saktam adumak leiri Ima Meira Paibi Singna matam kayagi mamangdagi lebak asigi luraba tanja kayada laurakliba thodang asi Ima Meira Paibi Singi amata oibagi pangal adunani magda makhatana lamdam masida matam gi thorakliba issue singasi Ima Meira Paibi Sing amasung CSO kayana thengnaduna lakle iho ama tawba matamda ngaihak Hobagi Mahuta Ima Meira Paibi Singa Tana Tiknaduna Achumba Maikaida Chatuna Mahiyanba Khongjang Uhening Haike Manipurda hujik ihosi nupi meyam thokna yam active oina ihosi yam kanna chathari tawbadabu tawriba ihogi mawong matawsi Meira Paibi gumba yamna well established oiba mara taraba tawgadaba tawroidaba adigi tungi asanba miyeng uraga adugma chatpa organization singduna ma aphagi hena mapung warga chatpa nattaba hojika tawriba ihose nupigi iho oina koi masina khare hena chatpagum tawai Meira Paibi gi iho oina hena chalagadi hena Manipur se phani mandi nupigi iho haijabadi kaino hakanda ngahaktangi pendabagi adaga akhoi magi yaningdabagi na karigumba magi hak tholaga brang tawmaga thabak tawmaga khudak da hanbagumba ma tawbase masisina tungda kari wehudno kari weri khongjing di kamaina makha chathagani haibna singbase masida di khara watpa adu Meira Paibi hajina tawridi Meira Paibi gi akhang hai kaya tana dana karai bawa mangam sana tawni kari tawba yade akhone si tawgana tungda kari
प्रॉब्लम लाकनी अखोई तुंगिना करी करी कमाई तौरगा थमो वफम थमो सिंगी हाइब्रिड चिंगदा खल्लगा तौबनिना अखोई इहोसी हुजिक लेबा इहोसी नुपीगी इहो ओइना लेयसी खितंग अखोई मसदगी खरा स्टैंडर्ड हेंगललगा मैरा पाइबिगी इहो ओइनाबा होना मिनिसे तोंगान तोंगान मफम क्यादा मतम मतम की ओरेबा खोंजम सिंगदा सरुक याबीरिबा इचलिसे सिंग मखोई थौना लिंजेन अखोई थागचै तरामना उक्चै तौबदबो अदुगुम इचलिसे सिंग दुना ngasidi मणिपुर की लेरिबा हाना मरा तारबा मैरा पाइबी सिंग लुप सिंग असिदा मसिदा अखोई सोंजललगा मोगे खुचमनरगा अखोई तौबदो थबक से मैरा पाइबी अमा ओइना तौबदबनी नुपी अमा ओइना तौबदब नति हाइबा वखन स्वाइद खितंग कुपना खंदबिरगा थबक तौरगदी याम हेना अखोई इहोगदा मायोन चुमनी मपुंग फानी नेताजी सुभाष चंद्र बोस अवश्य विद्यालय रेसिडेंशियल स्कूल की ओइना चाइल्ड मंगजलदा नौना सेमगा सागतलिबा बॉयज अमदी गर्ल्स हॉस्टल की फिबम कुंभी केंद्र की एमएलए ना चत्तुना यंगसिनख्रे चलिबा चही इंग्लिश संगनी कुनमंगा असिगी मनुंगदा लोइसिनदुना मियामदा खुसिननबा पांदम थमली हाइना एमएलएस प्रेमचंद्र ना फोंदोख्रे एमएलएस प्रेमचंद्र ना मखातारदुना हौखिबा इंग्लिश संगनी 13 दगी हाइरिबा स्कूल असि कुंभी एसी की मनुंग चन्न लेरिबा चाइल्ड मंगजिलदा सेमगा सागतपा हौखिबगा लोइनना इंग्लिश संगनी 15 गे जनवरी कुंदा मतम अदुगी कांग्रेस लेंगा की एजुकेशन मिनिस्टर एमएलए डिपार्टमेंट की मकोक थोंगबा लुचिंगबा कया यावना इनॉग्रेशन तौदुना खुसिनरमलबा मतुंगदा नौना न्यू एजुकेशन पॉलिसी लाकपा असिगा मरि लेनना बॉयज अमदि गर्ल्स हॉस्टल सिंग सेमगा सागतपगी थबक असि पाइखलकपने सही निफुरोम सेमगत पलोइरे मशिना मपुंग फाना लोशिलबदी एजुकेशन लाइन दा सोथरिबा एसी असिगी तनतना लंदम असिगी खरे हेना अवाब तारबा मही मसिंग तंबा फंगदना लेरिबा इमुंग कयागी महिरोइ सिंगददी चाउना कानबा पिरगनि हाइखे 14-15 da matam dugi government tugi honorable MLA amadi concerned minister sing mayamna daga se koi siren mangjin gi afam thida koi saba hauraga koi 2013-14 da koi saba haure duga 2015 gi January da inauguration tawraga koi gi school gi classroom sing ayamba sem saba loramdana koi thambirame aduga loinana hojik se government gi tongan tongan ba education system se koi new education policy lakpasiga mari lainana koi anova residential school sigi central gi fal waibana anova lakpase koi hojik tawriba new construction residential school gi koi boys and girls hostel koi saba hojik se 40% koi hojik loisala gumbani ado sigi sahi sida koi 2025 se loidring da koi miam da question ni ngai gi koi kan onajabani ado hairiba netaji subhash chandra bose Ayosia Bidalaya Haiba School se ai constituency asida laila shu tambage awaba kudong chadaba family laitaba laitalairana yambanina sigumba center gi falamri grammel na hona dana tawire iba thabuk se ai kendra sigi lebak phaba amadi lairiba parja imaisa sinau khoi laijariba khoi gi henna education sector da sothariba se koi kharam khaidi masidagi gatpang ngamgani haibi thajabduna Coalition Against Drugs and Alcohol Kadana Sinduna Awareness Program Sanjenmum Khulen Imphal East amasung Sagolbal Khamnam Leirag Imphal West Pangthokre Sanjenmum Khulen Imphal East da Pangthokhiba Awareness Program aduda kada amadi Sanjenmum Khulen Village Development Authority gi mi kyan sarukya ke amarom da Sagolbal Khamnam Leirag ta Pangthokpa Awareness Program da kada gi Secretary General Git Chandrana Hoziki matamda Maira Paibi Singh asi mapangal sonthabagum tawre masi afaba khudam nate Maira Paibi leibana nisa chaba khara khajitang oirabasu hantha hanbangam libani maramaduna ima singna Maira Paibi thoktuna naha singna ngaukshinariba sing nisa chariba sing asi aikhoigi tungi mirol singi khallaga tangai phadana thengba mathau tai haike Like-minded group LMG Manipurna Hauzik Langol Gambeles John Ford da Lanjinarak tuna leiriba Tongbram Sitaljitna NEET 2025 ki exam da rank 139 da chauna mai palakpada ngasi ma ki pukning thogatpa oina like-minded group LMG Manipurna lupa lising taret mateng pikre mateng bibadu da like-minded group LMG ki mute kyana sarukya ke Youth Make the Chance Haiba Pandam da Nongmagi Oiba Drug Awareness Program ama Jiribam District Police Club amadi Maira Paibi Singa Khusam Naduna Jiribam District Laiba RK Sanatomi Vidyalaya School amadi Mairi Club Lakipur da Pangthokre Awareness Program adu da Resource Person Oina Chief Functionary Holistic Vista International Certified Addiction Professional Dr. Lalit Sapamna Sarugya Kipagal Loinana OC Jiribam Tikendra RK Sanatomi Vidyalaya School gi Oja Singh Club amadi Member Singh na Thoromadura Sarugya ke
resource person oina saruk yakiba chief functionary holistic vista international certified addiction professional Dr. Lalit Sapamna Manipur da lairiba issue kayagi manungda drug ki issue asisu achauba amani aigi imungda tholaktri haina leibagi matam oidre lainga khaktada intokpagi mahutta ekoi puna sangsin minarabadi lakshin balaigani Jirbam district police ki OC Tikendrana achauba thawtang lauduna mai pakna thoromsi pangthokpada thagatpa phongdukhe drug issue ase chawa samasya am lekai amada family amada ani na daga ahum mari dum yaw se tengna ra do si port man sing se ai di yaw de mai di yaw bana na point tong na kan lebi matam oidre adu na hai si social issue ma ka kala bana na chawa issue se ekona kap to no hana matam da mase holistic approach amade da kal government is sector do adu ka in thokna ta ba na tla lekai club ma pa bi do ka in thokna ta ba particular individual hai di hai do to experience oi ba meeting do adu ka ta kona point to kona ta ba akoi punna work to mina taragati akoi gi lei ba port man sing si kap to bu yam chatina lai nen khale Hauzik maroi ba pau amukhana pijari Kunaya sida jelaga lakhiba frukti saktam nat amadi chanabi adu yokhalaba matamda singnarakpa khuding thengnaba ngamgani haina hana UNLF ki chairman RK Megan haikre amadi national identity amadi national character yaroktrabadi kunai adu mangtharakani haina hana ki chief secretary onaba kishona phongdukre Fabio and the ISTV Pizza Power Matas Jere, the young Tabili Singo Mukahana group.